Home Guard Singgi demand Pithoktrabadi tha asigi kuntradagi horaga mass agitation sit-in protest amadi matam kaktaba hunger strike Chatharagani haina Manipur Home Guard Employees Welfare Association na Manipuri Governor da point taramatho yawba memorandum amanga sipishinkre ngasi luwang sangmam na laiba Manipur Home Guard Employees Welfare Association gi office ta pangthokiba pawgi mifam amada Manipur Home Guard President Yanglem Mangina phongdorakibada Matam sangnadagi Home Guard Singgi phangpham thokpa allowance sing amadi tongan ba demand sing chahi kuntra romasi phangdana lakli High Court of Manipur nasu demand sing asi pithokkinaba order thokiba laikre adubu authorities sing na ngasi fawba thabakta onthok pidri Home Guard sing na pamliba amadi taliba demand sing asigi matangda tha asigi tara marida GM Hall da ayuki pung tara mathoi tabada Home Guard Employees Welfare Association gi General Body mifamama pangthoktuna isagi apam pamdaba sing khanaragani masida association asida yauriba Home Guard sing na sarukya biu haire Home Guard Singgi welfare Home Guard Singgi tangai pataba imung manung problem hoiriba sen dungi phibam phateba mayam se hangnanaba masi PB no PB dargadi September gi tang 13 laiba tang 13 da general body meeting am kawi general body meeting aduda karamba makhani agitation na how karana ha karamana hawbani haiba sam beji lairiba agitation makhal democratically Madugi manungda karamana hana hobani haibase lagiba September ki tang 13 da koi laptop chake aduga September ki kuthra baugi manungda koina due date ma honorable governor da masigi copy se chief secretary staff secretary da commissioner form da DGP da commandant da koi loi copy pije makoina masi khana birega September ki kuthra baugi manungda ningai chaki tawdana bibi bam tho rule of law chapa laibak ni hairagadi Home Guard personnel sing ise masani Home Guard ki apik pathabak tawbani masani haibi khanbidana bibam thokpa tawbam thokpudi tawbi ro